Shenglaba Khongjom War Memorial Complex ta koiba lakpa shingna mapham asida Sanei-Yuneiba Amadi Nattaba Lichat chatpagi thabak chatharambada thengnaba thoklabadi maduda thorakpa apha-phatta pumanamk masha-mashana pugadabani haina FOCS ki President Th Manihar na khanghallakli wafam asi mamang chahi ki December tang 15 dagi MPDF amasung Federation of Civil Society Organization Manipur FOCS Thobal District na local club amadi miyamga loinana Khongjom War Memorial Complex ta chatharambada mega social service camp loisenbagi thoromda mahakna phongdokhibani Mega Social Service Camp loisen ba aduga mari lainana Manihar na hai Khongjom War Memorial Complex asi mapu pandaba amagum lairamba maramna mapham asida Sanei-Yuneiba khak natana lichat kamba thabak kya tokselamba maramna puariga sagonariba complex asi kannabagi pandamda social service asi pangthokpani Manipur lengak nasu complex asigidamak handak phanggatoriba assembly session asida special budget ama hapiu mapham asida thama hena chatharambada social service asina complex asi masak thokpa amasung miyamgi mityeng fam ama ohenba ngamlakpani Manipur gi ning tambaga mari leinaba famnaiba sing yaungna sokna khiba aroiba lanfam asi hena pakthok chawthokna malemgi miyamda masak taknaba hotnase maram aduna mapham asida koiba lakliba singna motsinbagi thabak makha tana tawbiganu loinana Manipur lenga ki tourism department su Complex asida ahenba mityeng changduna miyamgi mityeng fam ama oinaba hotnaminase Manipur lengang na Khongjom War Memorial Complex asida chahi amagi manungda Khongjom de numit khaktada hailai katnabagi semjelaga matung tarpada hanna yengbidabagi thabak asi tokpiro mapham asi India gi manungda khwaidagi chokthok chaningai oiba mapham amani matam adugi ipai pusingbu ikai khumnaba oina mapham asi semgatpada miyamnasu thodang lobiyo Complex asigidamak semgadoriba committee asina pukhalakpa matamgi issues sing Manipur lengak nasu mapung fana mateng bibiu haina Manihar na makhatana phongdokhi hairiba mapham asida chahi amagi manungda akoi ki Khongjom de numit khak haikat laikat tamnaba tarpon kananabagi damakta koi ki mamai khasitang taraka loisalaka na mapham ase hanne yengdabe thabak ase topiro masi regular oina mapham asida paisa thadabirikanda tungan ba dugulaba darkar leba misingi employee locality singda amadi sida mathoi yawba misingda adugulaba thabuk pibirakanda mapham ase ena phajaba mawongda thamnanabagi damakta special package ama Manipur gi lainga na kaithokpiu hadaki assembly session la sida sigi tungan ba budget ama thambi haba ofam sima thamjage duguloi hairiba mapham ase kwaidagi hena India gi manungda chawthona haibe yai kwaidagi hena adugumlaba itihasik oiraba Himalaya Manipur kandabe ade haibagi wakhalonda adugumlaba mathawna lairaba ipai pusing thenagi lanpamni maram asina ipai pusing to respect tobo oina akoina mapham ase semkotpa haibasi Manipur parja miyamna jo achobu thai dilaupi